Rabisangkar, Chingu Leichal, amadi Studio Dominance Anina present tawzaba ngasigi live asida Rabisangkar Chingu Leichal Facebook page amadi Chingu Leichal haina mingthonba YouTube channel asidagi adomna live asi meeting taba phongbigani aikoina ngasi pangthokchariba live asi lamdam asigi tangdu leitadraba Pibam Masida, Aikogi Ngamkai Kaibe Yade, Imaleba Kidamakadi, Aikoi Lady, Haiduna Taunapana, Jongtok Piriba, Lamda Masigi Irecha, Singidamakdama Fomda, Ngamjaba, Karakazik, Kudol, Tamnabagidamak, Loinana, Aikuna, Tengbang Minasi, Haiduna, Chingu Leichal, Rabisangkar, Chingu Leichal, Hariba, Anigi, Kuthangdagi, Adomna Life Asida, Meeting Tawiraga, Ngamjaba, Tamoina Penbiduna. Sapam khara khazik tengbang birakna bagidamak live asi pangthokchabani live asi ekoigi lamdam asigi saknai raba kalakar singi manungdagi miyamna hena sakhang bikraba iche Umoni Sorokkhaibam loinana AIR approved artist amasu oipiribi iche Reena Sapam gan loinana ngasigi live asida miyamda thogol tokjagadori Hariba live asi miyamna nushibiduna mapungphan biyu mideng tabiyu haina thamjabaga loinana aikoina hangjariba Chingu Leichal haina GPay ID wina leijaba 700577798 hariba GPay ID sida Adomgi ngamjaba sanpham khara khazik khudol tambiyu tengbang biyu haina ngasigi a live magical evening with Sapam Reena AIR approved artist and Sorokkhaibam Umoni gi maikaidagi thamjari ngasi khoigi thoram asida keyboard paibiriba Nganba Mairembam loinana guitar paibiriba Rajesh Pukhrambam Cajon paibiriba Rabisangkar Naorem loinana ekoina live ama thazaba matamda technical amadi Studio gi support to biriba miyam na hena sakhang biraba Studio Dominance sinasu chawna tengbang bibaga loinana ngasi fawbada ekoina thazariba live ayamba 90% dagi hena singzamai 360 na dumak support to biduna lakchari singzamai 360 gi su team member ma oibiduna technical gi support biduna lakpiriba Studio Dominance ki provider Ibung Shiraba Sapam Ratan Busu Ikai Kumnaba Uchari Kuigi Tauramasi Ahanba Say Ho Roloina say Miamda Lebang Ningway say Makudol Damnabagidamak Iche Umoni Loinana Iche Rinagima from the Nalukchari.
khajai karam melhan gani nong lai nong shi aki tu han na zaroi ni ma nang na ut piu apa mata piu lai pak lai kung khang jari ni awa ana pumba pukla sanu nang gini ma awa ana pumba pukla sanu nang gini ma nangida pumba gini nang gita makinjawani oh ima bokda phong ima nangumbi laite ma oi na tiduna nam na chatuna nangumbi phong loi ima nangumbi phong loi ima nangumbi phong loi Thagachari iche Umoni Sorokkhaibam loinana iche Reena Sapam anibu ngasigi life asigi ahanba tangkakta hogdokpiba oina saihorol isai pongnafam ima sibu saithabinuna yamna nungsiba isai khodol tambiduna life asi hogdokchari amukasu hana ningsingjage ekhoina ngasi thazariba life asi Rabisangkar Chingu Leichal haina mingthon jaba Facebook page asidagi adomna miring tabibaga loinana Chingu Leichal haina akoina YouTube channel ama khakta su thazari hairiba channel ani sigi manungdagi adomna pamjaba nungaibiba ama khanbiraga isai sibu mapung phan biu miyam gi damakta tebang khara khajik pangbiraknaba haiduna ngasi ekhoina Chingu Leichal loinana Rabisangkar Chingu Leichal haiba page ani sidagi koina miyamda life asi khudol tamjari khoigi 7055777798 haina hangjaba ID GP account asida Adomgi ngamjaba thamoina penjaba khara khajik tengbang biduna ngasi sinjariba life asigi achoba mapung phan biu Adomgi thogai yaudragadi ekhoina miyamgi damakta khun ngakliba ibung ipasing loinana ireicha sing asida tengbang bagi ekhoina khongthang ama thangjan jagadoriba sida miyamgi support yaudragadi mapung phaba ngamloi miyamna ekhoi amata oina lingjen manana nungsi janana ima lebaki damakta saruk yamina si haiba wafam asi ngasi thajariba life asigi maikedegi thamjari iche ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯄꯅꯤꯅ ꯋꯥꯈꯟꯗ ꯁꯨꯝ ꯂꯥꯛꯆꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯏꯆꯦ ꯎꯃꯣꯅꯤꯅ ꯁꯛꯄꯤꯈꯤꯕ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯁꯛꯆꯈꯤꯕ ꯇꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯃꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯅꯛꯁꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯍꯥꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯖꯒꯣꯏ ꯌꯥꯝ ꯇꯣꯏꯅ ꯁꯥꯖꯔꯛꯏ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯐꯪꯁꯟ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯖꯔꯛꯏ ꯏꯆꯦꯒꯤ ꯋꯥꯈꯟꯗꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯁꯩꯊꯥꯕꯤꯔꯒ ꯏꯆꯦꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯌꯥꯝ ꯇꯥꯖꯅꯤꯡꯉꯤ ꯃꯇꯦꯛ ꯑꯃ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯑꯣꯏꯅ ꯏꯁꯩ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯔꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯄꯥ ꯔꯕꯤꯁꯪꯀꯔꯒꯤ ꯑꯃꯗꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯌꯥꯝꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯖꯔꯤꯕ ꯁꯤꯟꯐꯝꯁꯤꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯂꯝꯗꯝꯁꯤꯒꯤ ꯃꯁꯤ ꯑꯃ ꯑꯣꯏꯅ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯃꯌꯥꯝꯗ
yaifa thaujal nijari inaw pina tapir paisay mayam gi nungai na ba ngaktang awawa waro mikup sida pothana ba thogol togjarange mate mate isai kha numida wairam se yamna nungsiba comment myam yauriko ada sum khara pajarake koina ahanba seho isai sakpirakpa matamdudaida asumna thambire e munindro ke esna yamna nungsiba lyrics ne ima haina thambire duga rati kanta yumlembamna sumna thambire yai yam taba nungai haina thambire koina ahanba sakpa isai hokhiba sidagi hauna thamoi penbirakba haitare thagat yumlembam tola pishakna asumna su thangbirei thank you very much haina akoi appreciate yam phajana tawbirei haitare adagi ratikanta yumlembam amukasu hai sumna hangbirei isai apamba khanba ya bro haina hangbirei ratikanta yumlembam soidan make adomna pamjabai isai khanbirau adomgi damakta miyamgi damakta penaba ngasi iche umoni loinana iche Reena anina miyamgi penaba thogai si mapung phanabagi damak thogala si tawbiramgani haibagi ase pathajaba thamjari haibasi masu thamjage loinana ibung maibam itin na sumna thambirai Chingu Leichal na yai fare haina thambirakli ko naubi samom na so sumna thambirai yai fare Chingu Leichal na haina thambirakli ekhoigi page asibu amadi YouTube channel asibu nungsibiduna thambirakli ba dombusu haininga leitana thagatchabaga loinana ikai khumnabasu chari asumna muktamo itin na sumka thambirakli chingkhong chingya da khun ngagliba irei cha sing angamba mateng pangminasi haina ekhoina pangthokchariba thauramasigi support oina su ibung itin maibumgi maike dagi su thambirakli ibungna thambirakli ba wafamasi Chingu Leichal amadi Rabisangkar Chingu Leichal anigi maike dagi su taramna okchabaga loinana ibung busu ikai khumnaba uchari
Monica Chanuna asumna su thambirakli yamna nungsiba isaini thank you iche haina hojiki numidang wairam isai sakpi khibaduda isai se soidana ki khorangna tabiramba aikhoigi keno singi maraktagi thambirakli aduga makhatana aroiba oina su pajaram khige nene anibu hainingai leitana thagachari yaifare nine haina khaba mutumna asumna thambirakli oinam Kennedy singna su warobasu nachade saubasu leizade haibai saisi amuktang sakpir o iche umoni pumna makpu thagachari haina su thambirakli Tom MC Katrina asumna thambirakli yam haikre thagachari aibu thagat pirakpagi namakta tasengna ai haizabadi nachade duga mera thagi sanare sisu khogen Katri mayumna su khanbirakli ado sungsoi shoidana adamna khanbirakli bai sei singasi khudol tamjarake makhatana iche Reena miyamna budi hena sakhang biraba lamdamasigi nungsijaraba iche makhakni iche si Reena Sapam haina miyamna khangbi bani duga iche gi phajarabai sei kaya amasu leiri iche gi oibai sei sumu mayam puna tamina se iche aina sum ningsing jarakpada koina taza hobada ichena hoji iche monina numidang wairambu saitabi bai sei madi sakpi khre aduga khatang nakchanna changlakpa matamda ahal singi koina ahal singsina lepung phamba se numidang wairamda sum phambana ayamba oiba adoida matamamada sizinaramba ikhoigi ipa ipugi liraba wahai wata mayam sibu saitabi raga loinana mangkhigadra haibagi akiba tuzungba phawba isai amakak ichena sakpi khiba isai duma iche sum ningsingjarakpa haitare isai do yaragadi miyamda ngasi iche gi maikaidagi ahanba oina khudol tamhaningbagi nanaugi thamoida phawrakpa ithil amasu oije loinana khoigi life asibu yengbiriba singi maraktagi su sungsoi soidana isai si taninglamgadra haibagi nanauda thajaba amadi laijai iche khudol tambiu soidana tamjage ahanba maktada now Rabisangkar amadi 360 gi inaubusu aikhoibu asigi Khul Ngakpagi mateng oinabada akhoisu saruk yajabase sigidamakta amukasu thagatpa phongdoksari laibibara oina laibiribasu khurumjari soyangam yorbasu ngakpigane ai sei ngangnaramba ipa ipu sing ipuigi wahai sing haina se hobai sei mayam puna Reena dagi tamina sei se ibiramba tabanu khuraijam lekhitri tamose ko mana ibiramba ni segi sei hona ngangnaramba ipa ipu pauro wahai sei fazana pude tawjaraktre ngangnaramba ipa ipui pauro wahai sabina balai tare leipung phamna ngangnaramba ipa ipui pauro wahai sabina balai
साबिनबा लैतरे लैपुंफमना Say she Shumtazabada, though Jimada, a wahangam tangso hangzahoge. Say she Sakpira Pomatam that Tamui the Gitu Sakpi when you do Mayexima, it's the Sakpi who Hina Lakomatam the Ichigi mit the Haitare, Kay Wopong Bibageduga, Tamui the Gadi, say Sakpi Amawi, Nanataba, Atamba, Miwe Amawi Nagadi, Kari Phil Gadito Beach. Say Mexic was over the con. Koina di khangom draba ahlaman myam dagi taza hongwa lipung wari dagi mayam gi keno do akhoi mit ujare eba esmain taw hi boye hana koina khangom daba ahlaman akhoi gi ipa ima khoi gi abok te ge tahob sing do mit sum mari mari urap hai tare aduna mayek se lapi ba matam dai ne am harauna sakse gi ba do iche seng na haribada iche hoi gi matam dadi tokimatik ahan sing sina leipung phambagi habit chima de dum leiram gadaba maliko duga hauji matam de tokimatik ahong ba leibani na leipung phambi na ba ahan sing se sum leirak taba matam du da leipung phammi ngai matam de ahan sing china takpi basi wahai wata phajaba adagi thaksi khasi kaya sibu kaidana ba haurakli ba mirol sing se da thakpi tambi bagi channabi adagi mayam ahan sing se punchal lakanda
magi soibasing puthoknarакanda aigi imungda icha inau singda tawdanaba kaifadaba liklam kaya matakpibagi khana nainabagi wafam kaya masu lei haina akhoi haukiba abok khoi mayamna su takpiram ichi hoide su soidana maki takpiram gani ado haujikki matam sida awonba lakpanina leibum phangbirakdaba dagi loinana imung manungda leiminabada su ahan anganga yamna gap relation amal leibasidai sida ichi gi thamoida gadi kari phawibage kari nungnang bagadi pokpi nungnang ba haisi gamba kainoni matam amada diko koina TV wana yengnarame ba family si pulapna hojikna family phamaga su mai magi handset amamanga wari se apun ba lerakta ba tukhai rakpagi kaino madi ujarabase adugi matik nungai jade si akoina matamgi khongjat haitare akoina semdokpa maksungam moi aduga nupi ama oina masigi kaino simati yam nungai jade communication gap kumba su leirakpagumba sumana uje ado ichena aroibo oina miyamda isei siga mari leina tungda horakliba naha singsida thambining ba message amatang thambiram adigi marakta segi mai se koina matam chahi ngatroki mamangda writers forum na tawra si mayek se bu gi keno se ko khatpi dana kai khunna bas upi rakre dagi ina naha singda halamo oina ina haijaning base thakshi khasi hujikan gi thakshi khasi je yaw da bugumba asi family dagi hobrakpra kari dagi kamaina sogi bano sidi ai mangna haijebati ngamdreba hujikan si imungda yengubada angang singjina mama mapa dagi hena chokhat khibadong batawba adagi yamina thuna maturation lakbodo sai su singjina akoida oina takpagi kainose mase ai sum imung da yengbase ai imung mata su tawe haijaiba sigi chanabi sima ai kitang di hongdok chahaningi adu karamaina sigi bai no mai to ichegi thamoidagi phawbiraga haibiriba wahaising asi ngasigi life asibu mideng tabiriba tungi mirol kayana kaifadana thaina ahalaman singi liklam kaya dagi kaidna lakliba thaksi khasi haibasi kaidna chatminasi iche khaki natana haukiba ahan singna su sungsoi shoidana thamoida waroba adumak leiramgani akoi mioiba haibasi nungshi chanana leiminabasi thakha naina chatliba makhai nungsibagi lipunju hena chection na chetna leigani haibasi masu thamjaramge iche ngasi se akhoi life se hek hobadagi nungsibiduna tengbang birakpase yaure aduna akhoi gp hapchariba number se tengbang birakpa mioi khragi maming sum pathokchage matang si laujaraga ko sinam tissue singna asumna lupa chama gi tengbang pangbiragli adomna pangbiragli ba tengbang si akhoi gi famda tuki mate yamna chawi haiwa famase thamjage sonam naubina su lupa chama gi tengbang pangbiragli ningthaujam nabakumar na su lupa chama gi tengbang pangbirakuna akhoi gi thoromasigi hena inot hapiba aduga adom na mafam kaya da chatuna tengbang biruba kaya masu yaubiramgani pukchel chawraba akhoi gi community akhoi gi ifurup asigi chawthokchaningai ne haibasi adumak ngasi akhoi na thajariba life asina su khudam ama oina su uba fangjai loinana akhoi da pangbirakliba tengbang si khaktang na ahanba oiramgani haibagi thajabadumadi leijade mamangda kaya amasu tengbang biramgani pukchel chawraba kaya ama leibana akhoi ngasi phawbada amatta oina nungsinana leibangambani haibasi masu thamjaramge iche umoni da muklaksage iche ayingba atappa isai singse koina sakreba aduga hoji miyamse amuka hena mu hadi sum sondharaga leiruba sidi nungai tabanina kitang amu energetic oinaba khatang thongna hamna baiche arang bai sai matang amuk su tajaningi karam bai sai kudol tamsege isai se kitang yamna heta hit ni haibadi yade akhoi tamda hore loisalakpada ko mayamgi haidi ai samak se huji studio sida mayamgi performance pizari bani like aina khanjari se stage the performance piri bani haina khaline duna loisalakpada yam langbado adudi mayamgi nongaina ba ai thagol matek tawjaramge tangkak nairpa mikup sida dikitang mayai oirap tawba aina saksagi bele saringai yamna nuaina sakki bese yamaka yam special wena lanthok saramge ngamloye yaroye nanga kaina bangamloye adudi thaina iche da ibaina
kainarasi kainaga hairakibra waichena haibirise मान दी हाइरक दिए अदो कसई आई बदुने इरक पगे इन सकपने अदो सीधा पालगा थमोई काइबा कप्पा हाइदी इसे से आरांग बोरसु इसे से ताबदा अस इसे नंग इसे दो हाइबा अदुम मतम दुगी अखोगी अखोगी स्टेज अखोगी इमानबा इमानबी अखोगी मखा मयामना अखोगी आइना इसे सुम परफॉर्मेंस पीबा मतमदा इसे नहीं इसे मेक तो कनानी चाई दो को सही था काइन हाइबा अदगे आइना युम पालकांदसु मीना लंगनरे याम चाने मवोइरकांदा हाइदि आइगी हस्बैंड आइना ngамलोये यारोये नंगा काइना बंगमलोये पक्चे का है अदो मयामदा आई मते मा थगन तौजरमगे अदो कोई केनोमतगसु हंगजाउगी के टाइमिंग दुदा इचेगी इसई से मयेक लाइङै तंजा सिदा कईगुंबा हौजिकपुदी इचे इबाइगा लेमिनरे युमान पुनसिदा माइ पाकना नुमसि चाननसु लेमिनरे तंदुदा कईगुंबा इबाइना लग्नबो ओइना सिदा काइना सिगा हारमदि इसै मेचे सक्कत्रा इचे याम लूरि वाफमनि नंग हंगिदो ए सोई सक्कनी हाइदिने अदुने जे माना मि आई थमोई तागै लेर माना आई हुंदोंगे हाइदे दु नंग यागदो यारो मतमदुदा रि थुंगनद्रिबनिना थुंगनद्रे आई ngамोइरा आई ममा यानर सक्कने ना दु याम नुंगाइजै इचेगी पाखुमजे ताजानिंगदुना तौबनी अदु इचे उमोनी से यामना मरोमदि लाइबक फबा इबाइनसु यामना लुना तौबिबा नुंगसि चानना लेमिनाबा इमुंग अमा खंगनिंगा सि फावबदा इचेगी करिगुंबा थबक तौरम अमा लागबा मतमदा अवाबा चोक्थब नाइदना इचेगी दमक्तदि आई लेरी नंगी दमक्ता आई लेरी हाइदुना बैक याम फजना सपोर्ट ओबिबा इबाइनी इचे लाइबा याम फबने हाइबसिमसु तमजरमगे लोइना ngasiगी लाइफ असिबु यिंगबिबा ख्वाइ पुमनमकी मफमदा पिजनिंगबा मेसेज ति इशै मे असिना फोंगदोक निंगलिबसि सुमनगी मतमदुगी पाखंग लेसाबि ओइरिङै खकी दु नते ngasi अखोगी लाइफ असिबु यिंगबिबा मियोय खुदिंगमा अखोगी इरैचा खुदिंगमक्सि पुनसिगी ओइना काइनबा ngamloi हाइबसिमसु इशै मियामदा डेडिकेट तौजगे हाइबा मफम असे तमजरि मखादा इशै तामिनसि मैम थोगन तौजरके असोंगाम यावबसु सुम लेप्तना परिंग नाइना मतेक मतेक आई मानवी रिना माने फुल बु सकतोखरे अदो आई मतेक मतेक सुम आई सुम फुल सकपा मतंग सु दुम यावजगे मैम सोंगाम यावबसु ngappiu अवाबा मिकुसे मैम तंग नुगाइना ब तौजबनी याम लाना सु लौबिगन थोगन तौजरंग बे ताबिस ngамलोये यारोये नंगा काइना बा ngамलोये
ꯑꯩꯅ ꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯔꯣꯏꯅ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯦ ꯏꯆꯦ ꯎꯃꯣꯅꯤꯒꯤ ꯏꯁꯩꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯏꯆꯦꯅ ꯏꯁꯩ ꯑꯃꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ Umoni matung ila poina ina mo nungsi wahang hanglamlaga chatkiba nangna inaktagi nungsi de hairamaga son halaktrabagi isai ni basina je isai sigi pakhum pirak tore aduna isai sigi mo pakhum mama mo leisabi ise ga hojik le minar bi ise ni se pakhang leisabi ne ba adu kaino ta hojik ibani se kamaina punna kamaina studios da kauri no yam da hojik still yam luna loina jari manabi ne yam surprise oi bedo thungnan ge tauba इसी अनी से सुंगसोय सोयदना थुंगनान जगे नुंगसी पंथुंग यौहन जगे कोई लाइफ असि लोयरकांदा अदुना मियामदा साखी ओइनबगिदमक्तनी पाखुम पिनदना पाखोंग चनदना तौरिबसी इचे रीनाना इचे उमोनी की पाखुम सुंगसोय सोयदना पिबिगनी थाजै पिबिरक्तोरिबा पाखुम असिगी अमुक पाखोंग अममु इचे उमोनीना अमुक इचे रीनादा चनचनबिरकनी थाजै मखातासी mayak se nungsi wahang hanglamlaga chatkiba nangna inaktagi ibirakpa binita koisam mayak sibadi yam lange ai de ka langbudi haijati ko umoni dam thungnaram dai gine che langak tuise thungnaram dai gine Hang hang lam laga, jat khi ba nang
ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯔꯤꯅꯥꯅ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯁꯛꯈ꯭ꯔꯦ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯥꯏ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯏꯅꯥꯎꯅꯨꯄꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯑꯩ ꯑꯃꯨꯛ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯔꯝꯒꯦ nungshi amuk tahayragu thamoy asipirage nungshi amuk tahayragu thamoy asipirage thamoy sinangi oirabadi ai sinangi soidrita thamoy sinangi oirabadi ai sinangi soidrita amuk tahayragu thamoy asipirage nungshi amuk tahayragu इसे याम फजै हाइनसु अखोइगी लाइफ असिबु यिंगबिरिबा व्यूअर्स सिंगी लक्तगी थाबिरकली दुगो इसे खनबिरकपा सिंगी मनुंगदा आरके जयंतनसु थाबलदा ngauzabi थाबलै सकबिर ओ हाइना याम तोइना खनबिरकली दिनेश मितेना इसे यामना फजै हाइना थंबिरकली ngairangbam गोपेनसु मेराथागी सनारे अमुक्ता सखनबिर ओ प्लीज हाइनसु थंबिरकली मेराथागी सनारे सुंसोय सोयदना खुदोल तमजरके ngaiminasi haibasimasu thamjage khaba khamba mutumnasu nene umoni thabalda ngauzabi do amukta sakpira one haina sumna thambirakli herozitnasu thabalda ngauzabi thabalai haina seyoba isaidu sakpira o herozit laishram yairipok chandangkhong dagi thambirakli loinana iche Reena sapam busu
yamna thagat pirakuna ichegi nungsiba khonjel si yamna fazai isai yamna fazai makhata na zu dum sakpiyu haina su thambirakli iche adudi iche Umoni hojikse thabal da ngaujabi isai si matanga su iche warsu wana samdabi tare iche Umoni gi yamna tap tap khonjel gi iroina na tamo itin maibam na so sumna thambiragli iche ni gi khonjel ngasi gi mirol na kaungam dana lehoragani loina na iche ni bulap na khurumjari anaye yaudaba oirashanu tung koina miyam gi seba toba ngamba taibang semba mapuna pinabiyu oirashanu haina iche ni bu yamna wangna thagat pirakpaga loina na ikai khumnabasu utpiragli makha tarakpasidi iche Reena dagi yamna tappa isai makak hai tadi iche yamna sunungsi ko iche gi khonjel se ingna chappanina isai nangna tambiramba surni ngasi haibe isai se ingna su chatpanina yamna su phajaba isai masu oiki dishi phajabane iche nangna tambiramba surni haba ngasi phawwa ngangliba se sakpiba yagadra natraga ichena yamna pamjaba miyamna su yamna pamna tanakiba isai singi manungda ari anau gi isai amakak yawbado iche chahi khudingi aina sai hoba kumon khudingi
saruk yamina kiwa hai be sei du oigadaba male ina sum kanjab adugi sei du su mayam puna taning bagi khaulang base du mak leram gadra khanjai ije na pamba mak khallaga sei makak miyam da khudol taminasi mayam ije Reena si yengbada su yamna ing tapchaba oibana ije na saktorak pa isei khuding mak se ing na tapna Meng na chat panamaram oirakanda miyamna awaba pothaba matamda sumsoi shoidana ijegi sei shi taraga pothabiramgani haibasimasu ngasigi life asi khudangta haizabaga loinana ije dagi sei ma aingo taminasi sigi sahi khudingi komon khudingi sigi sei sina ibirapa da centra oinam की थगल तौजबसिदा सोयंगाम यावबसु ngakpigani Jahi khudingi kumon khudingi namki bani nangi nushi khudo Jahi khudingi kumon khudingi namki bani nangi nushi khudo kumon simadi tamlam da batara amu banango nushigi khudo Jahi khudingi kumon khudingi tamki bani nangi nushi khudo tamki bani nangi nushi khudo Yaumin nakhi nang ai punna anau bajahi daya lakhi bada Yaumin nakhi nang ai punna anau bajahi daya lakhi bada Ngairam khidara ngasi sunangna mahausago mafanduda aibu Ngairam khidara ngasi sunangna mahausago mafanduda aibu Nushi mai kai hinduna nangna Nushi mai kai hinduna nangna Anau bajahi na lakpashida Jahi khudingi kumon khudingi tamki bani nangi nungshi khudo tamki bani nangi nungshi khudo Langtak nahale aigi thamo inglatak lawa mai thongdo Langtak nahale aigi thamo inglatak lawa mai thongdo Leblam khidara mafamduda nangna khoiram momon tauraduna Leblam khidara mafamduda nangna khoiram momon tauraduna Ngairi dara ngasisu aibu Ngairi dara ngasisu aibu Anau bajahi na lakpashida Jahi khudingi kumon khudingi tamki bani nangi nungshi khudo Kumon simadi tamlam da batara amu banango nungshigi khudo
isai ariba singi maraktagi oza singna sakpiramba ichena khoida riba singdugi laktagi isai amakak so khudol tambiram nabagi tamante ichegi mafamda amtang ka so hanna nolokche Saksagi. Zabimla na sakti naman. Swing ang yaw ko su mayam nang akpikan. Karamba chuki kaukraba ahinda mangkiba mangi mamino
थागचरी से ओजाना सकपीरंबई से मखक इचेना तादना ओजागी मगुन ngakna ओजा गिदमक्ता इचेना खुदोल तबीबगिदमक्ता ngasiगी लाइफ असिबु यिंगबिरिबा मियांगी मफमदगी थागतपा फोंदोकपिरकपगा लोइनना खैगी हापचरिबा जीपे गी नंबर असिदा जीपे गी खुतांगदा तेंबांग बिरकपा मियोय खरा पाथोक चगे मखाताना लंचेनबा हाइबा मियोय एसिना लुपा लिसिंग अमगी तेंबांग चावना पांगबिरकली लंचेनबाबु अखोगी थाजरिबा लाइफ रविशंकर चिंगू लेचन फेसबुक पेज लोइनना चिंगू लेचन हाइरिबा यूट्यूब चैनल असिगी माइकेदगी अदोमबु थागतपा फोंदोकचरी निंगथौजम नबकुमारना लुपा चामगी मतेंग तेंबांग बिरकली 4082 सिंपल हारिसना लुपा चौंगा की तेंबांग पांगबिरकली मजिबुर रहमान न लुपा चनी की तेंबांग पांगबिरकतुना अखोगी थौरम असिगी तेंबांग पांगबिरकपसिंगी मनुंगदा पुक्चेल चावरबा इचिलेनाव सिंगना पांगबिरकलिबा तेंबांग असि अखोगी इफमददि अदुकी मतेक थाक वांगना लौजबगा लोइनना अदोम न तौबिरकलिबसि अखोइना इकाय खुमनबा उचै लोइनना कमेंट मखाताना पाथोकचबगी दंजादुसु मुक लौजगे आरके जेंतना सुमना हाइबिरकले इबाई हाइगनु इतै हाइगदबनी हाइना हाइबिरकली थागचरी आरके जितेन ngakpigani arke zentana soikiba wahaibu chumthokpirakpa adombusu hainingai leitana thagachari achumba mangni ekhoigi imalon si yamna khetnaba khara khajik soibana atra lana chatkiba haibasi tangai fadana ekhoigi mirol na tungi mirol na khanghaudragadi adumak lana chatkigadra haibaki mipaiba pokpiduna soikibabu semdokpirakpa taramna okchei achumbani nupina इचे लौरिबा नुपादा इतै हाइना मिंगौनै लोइनना नुपा ओइबसिंगना इचेबु लौरिबा नुपादा इबाई हाइबा मिंगौ असि कौनै सोइखिबगी मियामना ngakpigani लोइनना डीके ना सुमना थंबिरकली नोइना सुमाइना फोंदोकपसे वाखलगसे नुंगाई लैबिरिबा पुमनमकपुसु थागतचरी हाइना अखोइना तौजरिबसिदा थागत पिरकपा इकाय खुमनाबु उत्पिरकपा यामना नुंगाइजे ओके लंचेनबा निंगोमबमना Rabisangkar Chingu Leichal Lakshmi ne nachanna angamba mateng tang tawzakhibane yamnadi yamde matungdasu mateng tawba ngamba oijage iche anibusu thagachari haina lanchenba ningombamgi account dagi Lakshmi na thambirakliba wafam asigi pakhum moina ibung Rabisangkar gi maikai dagi su adombu thagachari haina ibungna takbirakli loinana matam pumnamaktasu ibungi namakta adomna tengbang birakpa ibungi maikeidagi awangba thakta ikai khumnajari hainasu thamjari loinana Arun Kumar Singhna mama Umoni gi manglan nangbu angawba haibado amtang tajage haina amta tajage haina khanbiragli ado spelling mistake se dumak yaudabsu nate malang nangbu angawba haibe sei si khanbiragli mandop Singh Katrina sumna haibiri nongdol atiyada thokliba thajasiga yam chanai ngasi se hainasu aikhoibu sethabirakli kabi leima Naorem na che isai me yamna fazai haina iche Reena da thambirakli angom siza SSH Reena gi isai chahi khudingna haibe isai amukta tawbirao haina thambirakli angom siza HSH Adomna khanbiragli bai se si ngahaki mamangda miyamda khudol tamjakhre life asi loiraba matungda amutang na hongna na changbiduna tabiu haiba wafam asi adongi mafamda nolukjage Piya Lakshmi mangangna yamna nungsi isai se haina iche Reena gi kontokta adomna thambirakli thoi Naorem na su yamba yamdaba ichalna nabungbu nungsibiduna angamba mateng
panglakpadu nabungna khul ngagliba ichil inau singda ngamjaba khara kathokpa ngamjadoini haina thoi nauremna asumna su thambirakli angom siza na asumna amuka su thambirakli Reena gi khwai latest ima lainak ningba haina ton birakle do si spelling mistake oram gadaba male je ima lebak ningba haiba shaidu oram gadrana khanje akhang kanbi ni nangdi na haina sayoba sai thaba ima lebak bu sai thaba sai du oram gadra haina khanje Reena na khanbi rakle ba isai sungsoi shoidana khudol tamjarake loken mutumcha pukning se nok thokle haina iche Reena gi sai konjal taru bada thamoi penbi duna thagat pirakli Reena gi sai tarikhai pende nungshi balam bida taza ningi haina tampa sana moirang themna su thambirakli chema angom siza si amuksu sum thokpirai Reena gi ima lebak ningba khwai latest tu taza ningi hain thambirakli sungsoi shoi dana iche Reena gi mafam dagi adomna khanbirakli ba pami haina taza ningi haiduna request to birakli ba isai asi khudol tamhanjarake tawudabu iche Reena gi hakchangi fibam gi khanjaraga iche bung haktang break launa bagi tanja du laujage iche umoni dagi makha ta ba isai mayam puna tamina khisi iche gi di aina isai se haidok sararoi मेराथा की सिदी याम खनबी रहे दो मेराथा की सी होरेन इचे ना सक्पी निंग बा टाइमिंग दा दुम सक्पी हाइबसी मसुंग सी लाइफ की खुतांग दा थमजगे दुगा इचे दगी याम ना तानिंग बा इसै मैम ना सुम खनबी रखपा सिंगी मनुंग दा वारो बसु नचदे हरिबी इसै से याम खनबी रखले दो नसाई दगी इचे Reena ना सु अतप कया मसु ताहन बिरी अदो वारोबा मैम अमसु याउदबदि नते मरमदि मेराथा की सनारिसि यामना खनबिरकपना मरम ओइरकांदा सक्बिरक्तबगी हाइतारेको सुंगसोइ सोइदना खुदोलदि तमजगनी तवदबु वारौरिबा मैम असिबु थेमजिनजबा ओइना इचेगी माइकेदगी इसै मैम पुन तामिनसे Yingbiriba viewer mayam khanbiraba isai khanbiraba thamoi singna harauze kuna tawjariba kharasi mayam na penbi duna share tawiba asuki matik harauze mayam warau binu warau bado themjabo oina warau busuna sade khanbiraba isilipa isininau isai sal mayam gi maphamda katthokcharaga thogon tawjaram ge warau busuna sade
hình ani lòng khi nu rồi dài nơ nơ nu dài sắp lang si không mất biếu hàm múc tan na khut mốc na waru bersunat seri sau bersulai seri waru bersunat seri sau bersulai seri waru bersunat seri sau bersulai ai me sai Helena viewers sing da angang amana malang nabu angau bataning haibado ado ai mate matang haidi aina madu yamna kuire sakhidaba mate matang ipon padugi khalaga ai mate matang style ga antara do ning sudi ning sing ai mayek to tasing ai yaujada bagini ado ai ning sing ba khara mate matang warsoi mayam pe na ba laksabani na ai mate matang thogan tawjarage ko di by view aina huzik yingbiriba igi nungsiraba viewersingda lanthoksaगे khanjaribi seise ai thaina yamna nganna din namkhre mo mukri muk namthoksabani seise yamna halamansing na tabada nungai gani aina khalli aina khanjaba megi miyoibana taibang punsi thadoklamdai sibu seithajaduna saksabe se makhakni aina special oina sigi program je hairakpada ai saksage mayamda mutang ai tahanjaramge haibuna thorang tawga laksabani isei sibu birakpana matam mamada aiga manipuri eme taminnarakpa manaba guno manabana ibibani surjina ina matamduda haita hitana panjagiba isaini khudol tamjarange tabisi bangkai thel karapa punsi laiman salakle ai bangkai thel karapa punsi laiman salakle karna kawangam
iche sei si tauzaba matamda tu chungba su khangaude ko ada iche Reena comment amtang pazarage si pathoktragadi yamna warobo masu lerani iche Reena ge big fan haijaba tare angom season asumna ibirai we want Reena latest song of patriotism amta request tawzari haina iche ngasai dagi hanjan khanbirakpa imaleba ku saitawe sei si amukasu hanadum khanbiragli haitare Sujakanta siechna wow haina thambirai tamphasana moirang themna sumna ibiragli waraba langi marak sida wakhal nungaina isai tabasisu wakhal khara potha jai haina khoina tawzariba thoram sida mapung phan biba pungning thogat pirakpa lamdam asigi nungsi jarba irei cha singbusu Rabisangkar Chingu Leichal page loinana Rabisangkar YouTube channel gi mai dagi thagat pa phongdok jari loinana ngasigi guest oina lengsin biriba lamdam asigi saknai raba seishak loi iche Umoni loinana iche Reena ani gi mai dagi su miyambu ikai khumnaba uchari haiba wafam asi thamjage Arun Kumar Singna yengba fawba yengbidraba male che haina thambiragle iche Reena Khaji meeting tabira u beer sing sida sigi wakhalon that haibirakpa maliko isai khanjage haina thoiba oinamna thambirakli soidana isai khanbiyu thoiba oinam Adomgi apamba isai pukning penabagi damak thogal tawjarake patriotic song iche Reena gi sungsoi soidana khudol tamjarake maichak film gi film gi harga iche di iraroi and Adumaina Madi Tambira, Makung di Padaba Moike Haibano di Kangzadre. Ado Nasi say can be rakpada, Taning Bana Henman Kiduna, Ichi say Nataba, can be rakpasudum Yawe, Adugi the Maktasu, Miamna, can be ragliba isay sing adu. Nganba top topa say loishingi isay oibanina ngasi ichi enigi oiba isay dumadi khudol tam hanjaram ge atopa kalakargi isay dumadi lamsan jabadumadi ngasi ge live shida khara khazik khudong chadaba leibana maramar kana khanbiragli ba isay si khudol tam lakte haduna waro biganu haina su live asigi khutangda haizari ngamthoi rider na live se share tawbiyo mayam haina thambiragli achumba mangni live asi adomna yeng biba matamda share amadi like to biba kawbiganu haiba wafam asi thamjage ekhoigi adom na lawiriba thawai sing daita sing asi ekhoigi di pangalni thaunani haiba simasu thamjari Arun Kumar Singna malang nangbu angawba khanbiragli Arun Kumar adomna khanbiragli ba isai si chiu monina mangoina na tentak pamong da miyam gi pen na ba thogal asi tawjakhrabani aduna penbiu haiba wafam asi thamjari Sanjit Kumar Wairokpam na iche Umoni mera thagi sanhare sakpirakta yaroi dra haina request thambirakli sungsoi soidana iche Umoni gi sanhare saklakani ngaiminasi haiba simasu thamjage tabada yamna nungshi Mama anigi isai se haina thambiragli isai singsi tabada mache tana kairaba thamoi se themjinjare haina su thambiragli malang nangbu angawba saksakre iche Umoni iche Reena gi isai taraga wakhal se naha othorakpagum tawi haina su thakbiragli achumbani awanungai pothaba matamda isai si ekhoina taraga pothane matam pumnamakta wakhal nungai dunata leiragadi adumak akhoigi Hakjangi kayat pumnamaksu sidaba naidana haydi adum tekhallaga lei haibasimasu thamjage matam pumnamakta wakhal nungaina leiminasi awaba kayana mangda leiragasu nokna mayokna ngambo oiminasi haiba wafamasi ngasigi live ki kuthangda thamjari iche Umoni iche Reena yamna nungshi tungkoina miyamgi thogal toba ngambiu haina su iche nibu asumna thambiragli request am tawzage ita manjak kada chatla ni matek amatang ngangbiu please haina thambiragli iche si ariba oibanina iche Reena da sinajage ita manja kada chatlani haiba isai si matek amatang iche na khudol tambiba yagadra haiba simasu ngasigi live ki khutang dagi request tawzage mera thagi sanare shu shaglakani yamna nungshi inau Nungsibi konjel su mayek su ubada kui bagira
saksu phajaba hele haina ichi ani mak thambiragli ngasai mangoina na haijagibdo wakhan nungairagadi saksu lengdana sakpham kaidana lei haibadu mangda lengsilliba ichi ani sina sakhini adom adom su wakhal nungaina nongna harau harauna awaba kayabu mayokna minasi haiba wafam asi thamjage mama Reena do nungsi lambida suhat hai pubi do amukta sakbir o hai je lambida sumat yai pubi do hai be sai sisu sakbir o na dumaina thobam yai farembina khanbiragli sanamani Naorem na okay Rabisangkar tabla haina thabire warau biroi Rabisangkar haiban nachade Rabisangkar haijabani aduga tamona pabiri basisu tabla nachade Cajon ni haibasimasu thamjaramge aruning thawjana asuna sum thangbiragle atopati khanba yaroidro haina wahangje hangbiragle ko aruning thawja sungshoidana khanbira o tawdabu isai adona tabining libe sai du iche anigi oiba isai oina khanbira o haibasimasu adongi mafamda thamjari ns maiteina merathagi sanari sakbiro iche aigi nupi asa amadi aigi imung manungda dedicate tawbira u soidana sakbiro iche haina ns maiteina thambiragli sungsoi soidana ns ki family da loinana isai sibu khanbiragli ba pumnamakta dedicate tawjaba oina isai si khudol tamjarake yam nungai jare isai tabase langa loiraboi ninglure haina thambiragli athopam yai pharemina achumba bangne je ekhoi gi matam se hojik ke hatare ekhoi gi artist sing gi di poinu tha hairga su khangne ekhoi gi festive matam ni ngahak potha boina isai nongmai tawjaraga leijaramba ichilinaw kaya amanga sidi miyam gi thogal phangdana ekhoi gi phamba kaya amada miyam gi damakta chen chungjaba ngamdaba artist mayam ama yauri marak sidaisa ngahakta oirabasu pothana bagi damak ngasi Chingu Leichal Rabisangkar gi page ki maike de gi loina na YouTube ki maike de gi miyam gi pothana bagi damak sinbiriba agi nungshiraba ibung Rabisangkar sibusu hena thongna hapiba aduga ibung asina tawjaningba lamdamasigi ireicha singda pangjaningba tengbang sing asi miyam ga punna iroina na chatminnaraga khusamna na pangningbagi wakhalon ama puthokpiraga iche singa loina na art ki platform da leiriba saisak loising asiga loina jaraga punna amata oina nungsi chanabagi matau utba pangal amatani haibase utminasi haina khudam ama oina sinbibase aduki mate aigi ibung Rabisangkar busu thagachai duga lamdamasigi saknairaba seksak loising aduga music kilamda laibiriba mioi kaya busu ikai khumnabasi uchabaga loina na makhata baisai iche Umoni ki maike dagi ongtang tadringaida ngahak iche Reena gi tap tap nungsiba khonjel na ngasai dagi sum khanbiragliba imaliba bu sai thabai sai se iche gi maike dagi khudal tamyo Arke amarjuna ibirapan yenglu khuding watabi athawba pokti imam yenglu khuding watabi athawba pokti imani
mamangda khanbirakiba isai ariba singi laktagi ozana sakpiramba isai ma molangkhada lotuna manjakada chatlani haiba isai du matek amtang iche ani dagi khudol tambina ba iche ani gi mafamda nolukje se make sure yawdre ado kitang oina iche ani maktagi punna dum sakpirako na hena nungai jagane iche kaya hanno ra may hello hello mayek to akoina toina saksaba isai na sadamni na ojau akoina saksaba isai singju adum isinje do adumadi toina saksadamni ijadaba do mayam nungai na ba mate matang ai imanabi ga punna ibani naibani mate matang thawon tawsage isai si warok biroi iche ani gi mafam dagi oza guru gi sai oibani na matega makha khudol tambiramba sina miyamna penbiu haiba wafam asi ngasi gi life ki khutang da thamjaba galoina na roman nong na sumna thambiragli matam amagi ching tam ani gi achetpa mari thamkhiba numidang wairam se haiba isai du iche umoni gi amta sakpirau yagadra haina thambiragli roman nong hairiba isai asi iche umoni na horakpa matamda isai si khudol tamjakhrabani life asi loiraba matungda amuktang hanna makoktagi yengbiduna adumna pambiriba isai asi tabiu haiba wafam asi thamjage thoibana sumna thambiragli iche aigi message pabirakte yamna nungaijade haina thambiragli thoiba warok biba yade adumna thabirakpa message se comment se duki matik yamna lakbana maramar kana scroll to bana hando khibagi adongi message paba da chitha hobagi damak thoibana ngakpiu haibase masu thamjage kaisam ingo chana asumna thambiragli sangna hairene ichal sagal o haibiragli waru bibaya de kaisam ingo cha ibung azomna keno to biragli ba aina sangna ngangjari basi iche ani gi yengjaraga sonda nihak race lawjabaduda ngang da ya da nang ngangjabani adugi damakta su ngakpiu haina su thamjage
ibem cha nong mai them na numidang wairam se tawbudo mateng amta sakpiro iche haina request tawbirakli hariba isai asi sungsoi soidana mamangda sakjakhrabani miyam gidamakta khudol tamjakre haibasi masu phangba yagadra haina khanjaduna loinana asaisu holokpada haijakre khun ngakpasingi tengbang oigani ise na haibirakpadagi thawai haksang yauna akoina jaga tu da mafam du da satlaga yaubadi ngamjade adubu iram damsida thoklebe irang sida thamoidi tasengna lebam safam khangde yamna wai aduna haiba sigi pesa mateng pangani haiba si tabadagi koina leijariba haijariba arsida mateng khak tawesu pangabadi iram damasida poksabagi mahiyale khanduna asigi thoromasi mateng pangba sauya ba laksabani yengbiruba mayamna koina pangtok sariba khara haite de success sonjariba sida soyangam yaru sungakpiu mayam penbiu the channel sibu subscribe tawbiu like tawbiu share tawbiu mayam sagatpiu angamba haijariba pijariba number sida pesa kitang kitang angamba mayam hapiu haina haijari thank you thagatsari mayam che Reena gi mai ke de gi su miyam gi mafam da matang na hong na taram no min se che mayamna akhoi gi isaibu nungai hadana takpiba khoisu aduki matik nungai sei haita mating haita khoina saksara ko akhoi gi lanban nga iba cha inong singi mateng oini hadana tongjaba isai sida akhoi su angamba mateng pangjage hadana haita lantok jabani mayambu thagat phongdok sari khuman abena su mera thagi sanai room ta tajage hana khanbiragli duga che yamna nungshiba nokningba su fawa comment ma khak pajarake ellen khuman like ramna asuna thambiragli u morok akangba su sai haibaduni adum hek magun lei iche umoni haina iche haidi aigi mi magun se loiba nai da bai tare ahongba keimta leitaba taga tek patagi waraka su hadi magi pochima loi jigaidi magi magun je hande haibadu iche da saita biragli loina na iche Reena bu su yamna phajana ikai khumna biragli iche Reena su tung koina miyam gi seba to lepi ganu haina su thambiragli AVS kahajam na asumna haibiragli hingminasi ekhoi to waisai do amuktang sakpira u haina khanbiragli hingminasi ekhoi na haiba isai si che punna isai si khudol taminna ba yagadra haiba si masu iche ani gi mafam degi ayaba si masu logjage iche kai haibiningi atudi khoi gi maitei gi oibadu lang saktaw haite atei language mayam de khoi gi isin dabani na ko adudi language to hoina ngasai gi sei mayam ama thabani kitang landa sauraga su ina wahang hangakani aduna warobi bayade adugi sei tu mati hadi multi language oirak panina warobi roi AVS kahajam na thambiraglik ba hingminna si ekhoi hari bai sei asi ekhoi gi oiba matek tumakhak iche ani gi maike de gi loina na ngasi agi Cajon paibiriba ibungi maike de gi apunbagi khonthokta matek amakhak miyam gi thogol tongnaba hoda jage hariba matek stage ta miyam na su penthok piu haibasi masu thamjage Sunday mutumna su asumna thambiragli waroba leite kana da su haibe sei do sakpir o haina waroba su nachade haibe sei do oibiranga dra khanje sei asi mangoina nai chena khudol tamjakhre longjam sana tombana sumna tangi ahing amagi warini haibe sei du masu sakpir o haina khanbiragli adu ABS ka hazam na su asumna muk thambiragli yaye maite language ta oina sakpir o haina matek tuma sakpir o haina khudol tambiragli akhoi afaba matik to surai su mayam gi pen aba mate matang
si aiko Taibang malem laiko sida Taibang malem laiko sida Leirang hoy na sat pinasi 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 Hingmin na si aiko Hingmin na si aiko Hingmin na si aiko Hingmin na si aiko Loinana ibung Rabisangkar nasu isaisi khudol tamjari aisu saksa ningman kiduna mateka masum yaksan jabani sur chabas adabadu madi mayamga sakminna hawani thodongna hena khangja hogdre puna jit thokchomna asumna thambirakli ahing tanglo si thengjillakle highway saidu tajaningi haina ije khanbirakle kanamta khumlaktre nongsaba luangna Haibiragli Nongshaba Luang Kari Wahang Hangbikibano Haibadumadi Kangza Hodre Waro Biroi Wahang Domukta Hana Ningshing Biro Haibasimasu Tamjaramge Ima Lebak Manipuna Yai Fare Hana Nongshaba Luang Mukasu Tambiragli Puna Jet Tokjom Sina Kenose Kamenche copy paste Raka Yamna Haibire Hatara Hingtanglo Se Tingjilakle Harbi Saisi Yam Kanbidakli Sunday mutum amuktaga so han haizage waro basu nachade haribi sei si khudol tamjakre loinana mera thagi sanare hairi bai sei si sungsoi soidana sakjarake khanbirakliba pumnamak adumak ngaiminasi haibasi su thamjage iche umoni amadi iche Reena ahanba oina miyamgi sebada Facebook live maigeida ahanba oina thengnajai atai kalakar singer singdi Udri haina tampasana moirang themna sumna thambiragli ado ngasi lives da iche anina saruk yabi base kari gi damakta no haibadu ngasai degi miyam da budi ahan bada thamjakre aduga atopa artist miyam was uba phangdri hai ado ngasi iche anina ahan ba oina haizage khoi gi Chingu Leichal Rabisangkar gi Facebook page loinana Chingu Leichal hariba YouTube page asida duet ki oiba ahan ba Khudol tamjabasi iche anina jatra tawbani haibasi masu thamjaramge page asigi maikai degi loinana ngasi live asigi khutangda iche anigi maikai degi yaifa pauzil miyam punna taminase mayamsu yamna waraba mikupni hojikse ekhoi tasengna wai ekhoi su especially artist oiba ekhoi se huji satliba matamsi ekhoi di saktana songdana program adu lere da lere satpa matamni adu hujikti kanai waraba mikupsida artist haiba singje yamna ware aduga nongmagi sara talaga leiba mai bensing ibung ipa isilinaw isisal mayam suwari pumna mo yamna waraba mikup ni hujikse hainingai leitana khoi tasengna landumak yawba ngamjadrabasu yamna nungaite mamangda Khul Ngakpasing mayumda
फिरोल योम लगा हलक ले ताबदा थमोई सिदा अखोइदा कई हाइनी यामना तनिकपा हाइदि मोइना ngakpagi अखोइदा अखोइना सैगी वैली एरियास दा अखोइ माइंड से याम फ्री होइना लेबदो अदुम अदुगी पाउदो ताबदा थमोइजे तसेंगना आइगी होइना दे याम तनिखी अदुबो अमुक यानारे ताबदा इसाजे कोकथक्तगी अचौबा अरुम्बा चिंग अमा पुथबगा सब मानखी मिकुप्तोदा हाइबदी इबुंग इपासिंग ngakpiriba ipai imaibel punmakna lawriba thawjangse khoi punsida kaujade aduna bo khoi su ngasi live show sida khun ngakpasingi tengbang gani tabadagi khoi awana naye imungi asinba mayam ama leirasu punamak thadoklamlaga khoi ngamjaba heijariba sinpham sida ngahaktang warbasu mayam se pothaba aduga mating su pangba masina khwaigi phaba wakal ni haidon ngasi laksabani mayam namba sida sengam yarwasu ngakpiu nungaiba wakal khanduna nungai nang haktang waro mikup sida min mangadang warwasu mayam gi pungdo santi wina tabiu punsida lansiu koina soidana pakpa oigani haina igi thamoida thajei tuna mayam punama program se loibo fawba tangdi live show si yengbiu igi site ge sumna haira loisinjage अखोइना हापचरीबा जीपे नंबर अमुक्तगा हन्ना निंगसिंगजगे 7057777798 चिंगू लेचल हाइना आईडी जीपे आईडी लेजरीबा सिदा अदोंगी ngamjaba खरा खजिक तेंबांग बिनाबगिदमक थाजरीबा लाइफ असिगी खुतांगदा हाइजरी अमुक्तगा सो हन्ना निंगसिंगजगे 7057777798 हाइरिबा नंबर असिदा अदोमना पांगबिनिंगबा तेंबांगसिंग थमोय पेना पांगबिरकपदो अखोइगी लाइफ असिगी माइकेदगी तराम तरामना ओक्चरी हाइबा वाफम असि थमजगे मखाताना इचे रीनागी माइकेदगी याइफा पाउजल मियामना पुन्ना तामिनसे अखोइना ngasi saksaribasi khul ngakpa icha isa singgidamaktani aduna pijariba gp sida angamba mateng khitang tawiduna makhoida angamba mateng pisi haina mayamda amukana haijari mamangda ina lauthokchagiba gp number do digit ama walamba number kanda amutanga hanna ningsingjage 7005777798 hairiba number sida adomgi ngamjaba tengbang khara khajik minungsi chauna pukchel chauna tengbang pirak padu ekhigi life asigi maike degi taramna okchei ekhigi gp gi khutangda tengbang birak pa khara muk pathokchabe gi tanjadu logjage joy chan Sorokkhaibam na lupa tara gi tengbang thamoi sengna pangbirak pa sibu joy kumar bu hainingai leitana ikai khumna bu chei tampha sanana lupa chonga gi tengbang pangbirakli angom Sinalembi na lupa chonga gi tengbang pangbirakpa ekhoigi maikeidagi taramna okchari punajit thokchom na lupa kun gi tengbang pangbirakpa adombo awangba thakta ikai khumnajari Berlin ngangom na lupa chama gi tengbang pangbirakli Suresh Sarungbam na lupa chani gi tengbang pangbirakli ngangom ngapigani angom Sinalembi chanuna lupa chonga gi tengbang pangbirakpa अखोइगी जीपे अकाउंट असिदा अखोइगी लाइफ असिबु नुंगसिबिदुना थौना हापिबा ओइना तेंबांग पांगबिरकबा मयाम पुमनमकु चिंगु लेचल गी माइकेदगी रविशंकर चिंगु लेचल गी माइकेदगी शु थागतपा फोंदोकचरी अवांग पथाकता इकाई खुमनजरी लोइसिलकपसिदा मयामना ngasai लाइफ शो से हौरकपदगी यामना मयामना नुंगसिबिदुना आइगी स्पेशल ओइना खनबिरकपा इसे मखक लोइसिलमदाइसिदा मतेक मतंग ओइरबसु मयामगी पुंग पेना ba thogan tawjaramge tawisi mera thagi sanare maraksida mera thagi Sida sanalai
Silapasida hanjan hanjan haire ai now pi host oi basisma gyan tadre mayam gen ustai magi mamu kuena ba mati matang ai tang lo si ting jin li juram banong su lip kari taji si mangat mundok lagi ai tang lo si ting jin li juram banong su lip kari taji si mangat mundok lagi. Thank you very much. Agachari ije Umoni miyamna comment section da khanbirakpa isei singi manungda hing tanglo thingjilakle haribe isei si yamna toina khanbirakpana maram oirakanda khanbirakliba sing asigi mahut sinjaraga ngasi ai hakna pukhatchaba matamda ichena harau harauna tabiduna miyamgidamakta pungning penaba thogal tobiramba iche bu haningai tan thagachabaga loinana message comment amakhak pathokcharamge NS Meteina Sumna Thambirakli Iche Animak Saktam Su Hande Konjel Su Hande Miyamgi Seba Makhatana Tawangamba Oibiu Loinana Yamba Rabisangkar Gidamak like Amadi followers Masing Yamhanbada Mateng Pangbiduna Makhatana Miyamgi Seba Tawbada Hena Puning Thogat Pinaba Haizari Haina Mahutsin Biraga Pumnamak Subsalaga NS Maitegi Maikadagi Thambirakpa Ngasigi life asigi kutangda NS Maitai Busu Thagatpa Phongdokchari Loinana Chakliba Lamayam ta sakpiro o Haibal Dusu Taza Hogena Khanbirakpa Isai Yauri Hariba Isai si Aikhoigi Oza Singgi Marakta Sakpi Kiba Isai Oibanina Ngasise Matam Susum Thangjillakpa Namaram Oirakanda Aikhoigi life asisu tension nabagi Tankakadu Yorakle Haibasi Miyamda Thamjaramge Taingo Singzamai Jiona Sumna Thambirakli Reena Amadi Iche Umonibu Haningai Leitana Thagachari Rabisangkar Amadi Karbusu Thagachari Life ta Uhan Bagi Haina Sumna Thambirakli Casper Katrimayum Nasu Nene Ani Yamna Nungshi Audio Oina Isai di Yamna Takre Ngasi Sak Uraga Isai Tajabani Hena Pukningda Nungaiba Ama Fauzei Ima Leibang na yai fare haina Casper Katrimayum Nasu Thambiragli Taseng namak achumbane jema Iche singi khonjal de dum taraga saktam di toina uba phangdaba ma'am ama su yaudabadi nate dubu ngasigi life asigi kutangda iche ani uba phangjaba se to kemati yamna nungai haina pungning pen na thagat pirakpa Casper bu so haininga leitana thagachari kai khumnajari Rabisangkar gi base Rabisangkar gi basigi isai amta tajage haina nongmai kapam mangal haigadaba maliko mahakna thambiragli warau biroi ngasigi life asigi kutangdadi ibung Rabisangkar gi basigi khudong chaba asi miyamda thamdabagi damakta su basigi khonjel tahandabagi life asibu nungsibiduna meeting tabirba khwaipumna magna ngakpiu haiba wafum asi ngasigi life asigi kutangda amkasu hana thamjari sai se yamna su khanbiragli ado matam sidishu tension lagle long life Chingu Leichal Supna Tangi Ahing Amagi Warini Saghan Biradi Nuai Jagani Haina Su Longzam Sana Tombana Su Khanbirakli Isai si Khanbasi Kemati Yamna Yami Iche Reena gi su isai saklaktaba isai kayama su yauri ado miyamgi thogal se pen nabagi damakta yamna kanna su hona zai tawdabu matamgi khongchatna lepalaitana changsilakpanina ngasai angan ba matamdagi sinja langjaba maram oirakanda ngasi
mapung phahogdaba leibirakasu matungda makhatana nomamu ichi aniga loinana makhataba isai kaya ama saknabagi tanjadu lobjarake pusparani lamba mayumna Reena su amuk sagala o haina amuk thambiragli yamna nungshi animak haina su thambiragli minute taradang sangdok khise yengni pende tang taingo singjam mai jio na thambiragli ado ichi ani gi mai de ge su ngasai angat ba matam dagi oi bani na live se tukki mati yamna sangak ba khoi gi leibiriba team member crew member khuding mak ki su khudong chaba chadaba myam ma su leibana maram marakanda ngasigi live asibu yengbiriba miyam gi mafam da koina hapchariba gp number 700577798 asida pukning na penjaduna angamba senpam khara khajik tengbang birakba myam busu subsinjaraga Rabisangkar Chingu Leichal gi maikedi loinana Chingu Leichal hairiba YouTube channel sigi maikedi myambu thagatba phongdokjari loinana isai aroiba oina miyamda khudol tamjaramge isai asi loiraba matungda ngasigi live asi tension jage yengbiriba khwaipumna maki mafamda aroiba isai si khudol tamjaraga mayam punna kaina minarasi haiba wafam asi thamjari